ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯉꯔꯥꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯁꯥꯏꯀꯨꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯃꯗ ꯒꯟ ꯁꯦꯂꯨꯠ ꯄꯤꯈꯤꯕ ꯊꯧꯗꯣꯛ ꯄꯨꯂꯤꯁꯅ FIR ꯂꯧꯈꯠꯂꯦ ꯍꯥꯏꯔꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯤꯇꯩ ꯐꯨꯔꯨꯞꯅ ꯃꯇꯝ ꯆꯥꯅ ꯃꯤꯀꯞ ꯊꯣꯛꯂꯝꯂꯕꯗꯤ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯍꯥꯏꯅ ꯋꯥꯡꯈꯩ SCꯒꯤ MLA TH ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ ISTV ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯉꯔꯥꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯁꯥꯏꯀꯨꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯃꯗ ꯒꯟ ꯁꯦꯂꯨꯠ ꯄꯤꯈꯤꯕ ꯊꯧꯗꯣꯛ ꯄꯨꯂꯤꯁꯅ FIR ꯂꯧꯈꯠꯂꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯗ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯈꯨꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯧꯈꯠꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯅ ꯆꯦꯟꯅꯕꯁꯤꯡ ꯐꯥꯒꯠꯅꯕ ꯃꯐꯝ ꯀꯌꯥꯗ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯒꯟ 5 ꯑꯃꯁꯨꯡ ꯀꯦꯃꯣꯐ꯭ꯂꯦꯖ ꯌꯨꯅꯤꯐꯣꯔꯝ ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯤꯇꯩ ꯐꯨꯔꯨꯞꯅ ꯃꯇꯝ ꯆꯥꯅ ꯃꯤꯀꯞ ꯊꯣꯛꯂꯝꯂꯕꯗꯤ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯍꯥꯏꯅ ꯋꯥꯡꯈꯩ SCꯒꯤ MLA TH ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯅꯣꯡꯄꯣꯛ ꯏꯪꯈꯣꯜꯗ ꯂꯩꯕ ꯏꯕꯨꯙꯧ ꯄꯨꯔꯩꯂꯣꯝꯕꯒꯤ ꯍꯔꯥꯎꯄꯨꯡ ꯑꯃꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯃ ꯅꯧꯅ ꯁꯦꯝꯖꯤꯟꯗꯨꯅ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯧꯔꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯅꯣꯡꯄꯣꯛ ꯏꯪꯈꯣꯜ ꯄꯥꯏꯑꯣꯅꯔꯁ ꯀ꯭ꯂꯕ ꯑꯃꯗꯤ ꯏꯕꯨꯙꯧ ꯄꯨꯔꯩꯂꯣꯝꯕ ꯊꯧꯒꯜ ꯂꯨꯞꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯏꯕꯨꯙꯧ ꯄꯨꯔꯩꯂꯣꯝꯕ ꯊꯧꯒꯜ ꯂꯨꯞꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯥꯃꯣꯝ ꯁꯨꯔꯖꯀꯥꯟꯇꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯍꯔꯥꯎꯄꯨꯡ ꯑꯃꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯁꯤ ꯁꯥꯒꯠꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯂꯦꯡꯌꯥꯟ ꯐꯤ ꯌꯥꯟꯗꯨꯅ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯈꯤ MLA ꯑꯔꯨꯟꯅ ꯃꯈꯥ ꯇꯥꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯈꯨꯟꯅꯥꯏ ꯑꯁꯤ ꯆꯥꯎꯈꯠꯅꯕ ꯊꯕꯛ ꯈꯔ ꯇꯧꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏꯐꯗꯕ ꯑꯃꯅꯤ ꯂꯩꯕꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯑꯀꯛꯅꯕ ꯁꯦꯟꯐꯝ ꯈꯔꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯗ ꯅꯤꯡꯕ ꯊꯨꯡꯗꯕ ꯀꯌꯥ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ AC ꯑꯁꯤ ꯆꯥꯎꯖꯔꯕꯁꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯁꯤꯡ ꯁꯥꯕ ꯌꯥꯎꯅ ꯑꯇꯩ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯂꯤ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯂꯥꯟ ꯑꯁꯤꯅ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯃꯐꯝ ꯀꯌꯥ ꯆꯪꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯤꯇꯩ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯃꯤꯀꯞ ꯊꯣꯛꯍꯧꯗꯕ ꯑꯃꯗꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯃꯐꯝꯁꯤꯡꯕꯨ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯈꯛ ꯍꯔꯥꯎꯔꯒ ꯌꯦꯡꯁꯤꯟꯗꯅ ꯊꯝꯕꯗꯒꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕꯅꯤ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯃꯤꯌꯥꯝꯅ ꯋꯥ ꯈꯟꯅꯕꯗ ꯐꯣꯡꯅ ꯈꯟꯅꯕ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕ ꯊꯧꯁꯤꯜ ꯑꯃꯒꯤ ꯃꯈꯥꯗ ꯂꯣꯟꯅ ꯊꯨꯞꯅ ꯊꯕꯛ ꯇꯧꯍꯟꯅꯤꯡꯏ ꯍꯥꯏꯈꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯧꯁꯤꯟꯈ꯭ꯔꯀꯥꯟꯗ ꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯕꯝꯅꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ-ꯏꯄꯨꯅ ꯊꯝꯃꯝꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯈꯨꯕꯝ ꯑꯃꯅꯤ ꯃꯁꯤ ꯃꯥꯡꯕ ꯌꯥꯗꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯨꯕ ꯀꯥꯟꯗꯗꯤ ꯆꯌꯦꯠ ꯑꯃ ꯂꯥꯛꯄ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯗ ꯍꯧꯈꯤꯕ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯌꯦꯡꯁꯤꯜꯍꯧꯗꯕ ꯃꯇꯝ ꯆꯥꯅ ꯃꯗꯨ ꯁꯤꯖꯤꯟꯅꯍꯧꯗꯕ ꯑꯩꯈꯣꯏꯒꯤ ꯀꯧꯕꯨꯒꯤ ꯂꯥꯏꯐꯝ ꯈꯪꯗꯦ ꯊꯥꯡꯖꯤꯡꯒꯤ ꯈꯪꯗꯦ ꯁꯤꯒꯨꯝꯕ ꯈꯨꯕꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯈꯣꯏꯔꯝꯃꯨꯔꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯕꯗꯤ ꯆꯠꯂꯨꯗꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯑꯀꯣꯏꯕꯗ ꯂꯩꯕ ꯖꯒꯥꯗ ꯂꯩꯕꯁꯤꯡꯅ ꯁꯨꯝ ꯑꯣꯀꯨꯄꯥꯏ ꯇꯧꯁꯤꯜꯂꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯄ ꯀꯥꯟꯗꯗꯤ ꯃꯗꯨꯒꯤ ꯆꯌꯦꯠ ꯑꯃ ꯃꯌꯥꯝꯅ ꯊꯣꯛꯄꯗꯨꯗꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯤꯁꯤ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯜꯍꯧꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯤꯒꯨꯝꯕ ꯑꯁꯤ ꯊꯣꯛꯑꯣꯏꯗ꯭ꯔꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯥꯍꯧ ꯊꯦꯡꯉꯦ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄ ꯑꯩꯈꯣꯏꯅ ꯈꯜꯂꯛꯄꯁꯤ ꯍꯦꯛ ꯈꯪꯉꯛꯄ ꯃꯇꯝꯗ ꯍꯦꯛꯇ ꯊꯦꯡꯖꯤꯜꯂꯒ ꯂꯩꯔꯝꯕ ꯉꯁꯤꯃꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯃꯤꯀꯞ ꯊꯣꯛꯍꯧꯗꯕ ꯃꯇꯝ ꯆꯥꯅ ꯎꯍꯧꯗꯕꯗꯒꯤ ꯊꯣꯛꯄꯅꯦ ꯍꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯩꯖꯩ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯐꯖꯅ ꯌꯦꯡꯁꯤꯟꯂꯝꯕ ꯊꯣꯛꯑꯒꯗꯤ ꯉꯁꯤꯒꯤ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯑꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯁꯨ ꯑꯩꯉꯣꯟꯗ ꯐꯥꯎꯖꯕ ꯐꯤꯠ ꯏꯟꯗꯤꯌꯥꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯍꯥ ꯑꯃꯗꯤ ꯁꯤꯇꯤꯖꯟꯁꯤꯡꯕꯨ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯅꯕ ꯑꯃꯗꯤ ꯃꯍꯧꯁꯥꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯕꯨ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯄꯨꯝꯕ ꯁꯥꯏꯀꯜ ꯊꯧꯁꯤ ꯍꯥꯏꯅ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯗꯤꯁꯦꯝꯕꯔꯗꯒꯤ ꯍꯧꯗꯣꯛꯈꯤꯕ ꯅꯦꯁꯟ ꯋꯥꯏꯗ ꯗ꯭ꯔꯥꯏꯚ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯡꯗ ꯂꯩꯔꯤꯕ ꯇꯤꯆꯔꯁ ꯀꯣꯆꯦꯁ ꯑꯃꯗꯤ ꯑꯦꯀꯥꯗꯦꯃꯤꯛ ꯃꯦꯟꯇꯔꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯒꯗꯕꯅꯤ ꯍꯥꯏꯅ ꯉꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯅꯔꯤꯕ ꯐꯤꯠ ꯏꯟꯗꯤꯌꯥ ꯁꯥꯏꯀꯜꯁ ꯑꯣꯟ Sunday Teachers Special Edition Sports Authority of India Saina Sinba Maheroi Amadi Oja Kaya Saruk Yaba Cycle Rally Amaga Loinana Ngasi Thawalda Pangthokre Sai SDC Kumalampak Imphal-gi Center in Charge Maibam Ramani Chenu Sai IGMA Thawal Wangmatabagi Mukna Coach Saugrakpam Norendro Ministry of Yaski State Director NYKS Lisam Marjit Kumar DMU की डिपार्टमेंट ऑफ एंथ्रोपोलॉजी की एसोसिएट प्रोफेसर डॉक्टर अकोइजम बोजेन
Sagi retired athletic coach Konsa Michael Nachingba Kaya Saruk Yaduna Pangthokiba Thoram Aduda Sophia English School Thaubalgi headmaster Akoizam Jogeswarna Thaubal Wang Matabada Leiba DDTTA gi indoor hall mabangdagi cycle rally adu lamthaki rally adu Thaubal Kaithel amasung Wangjing Kaithel fauduna Kodong Popi Sports Complex fauba chatluraba matung table tennis Thaubal gi Khelo India Center su oiriba DDTTA gi indoor stadium da lamthungfam oiki Saigi Maike tigi serukya kiba athoiba mitung singda kudol sutamki Sophia English School Thaubal gi headmaster Akoizam Jugeswarna India lengak na lamdam asigi miyam singbo masamo fanaba amade mausagi akoibi ki phibambo fagat hanaba paikhalakliba drive ase aikoi pumna magna masi mai pakhanaba hotnamin ase drive ase mai pakhanbada lengak ki oiba akhanaba kanglon sing leihaningi miyam lasu lengak na paikhalakba chana kanglon sing ngak na chatuna hakjang faba nada yektaba lamdam ama ohensi Manipuri Maitai Association Bangalore nasu ngarang Resistance Day thoram Bangalore da pangthokre English ngani kunhumdagi me ahumdagi haurakhiba irang asida leikiraba singi mafamda leisu katuna ikai khumna botki me ahumgi thogdokta chenaba organization masak khangdoktuna cherak piyo National Highway singda ayet pa yaudana chathok chasin yahalo guki militant singa tongnari basu lokthou yelhau mi sing kananaba NRC chana halu haina taksili English ngani kunhumdagi me ahumdagi kuki narco terrorist singna atamnana maitai furupta lantarak padigi ngasi fawba loishin banaidana leiriba asigi aroiba warishin ama puraktuna mahausagumna ing tappa tangduleitaba iramdam ama ohenaba honabada Manipurda leiriba yelhau mising amato oina punsinduna chatminabagi matam oire haina nongpok sayang apun balub nasagi president Ananda Laishramna fongdorakli ngarang me ahum ningsingduna mafam kayada pangthok na kiba thoram singi serukam oina nasalna All Yaripok United Clubs Organization Amadi Yaripok Apunba Mayra Paibilup Singa Kutsam Naraga Yaripok Kaithel Traffic Island Pangthokiba Athoba Singda Mayra Katpegi Thoram Amada Ananda Laishramna Fongdokibani Mahagna Makhatana Kumja English ni Kunhumdoi Me Ahumdagi Kuki Narco Terrorist Singna Chatharakiba Landa Imalibag Kanabagidamag Ikatuna Thawaina Pontha Pikraba Athoba Sing Amadi Kuki Militant Singna Hatok Pikraba Central Amadi State Security Personnel Sing Lana Sidagi Soinaiduna Lady Ijil inaw singda ikai khumnabaga loinana tongan ba relief camp singda leiriba singi awabadasu sarukyaba oina maira katpegi thoram asi sinbani athauba sing aduna pibiramba para aduna lanasi maipak naba ikoi amato oina punsinba mathau tare chingtam anida manadaba mawongda lengak ki law amadi order sing chatnabadong na tawba India amasung Manipur lengak anina tuminna leisinba asi yaningde yelhau mi ikoi mahusagum tangdu leitaba iramdam ama puraknaba achauba thawtang longminaduna punna Minarasi Haiki. Mayra Katpegi Thoramatuta, Yaripok Maikagi Clubs Organization, Mayra Paibi Lupsing Amadi, Arambai Tengol Unit 2 gi Commander na, Luchingba Tim Amasu Serukyaki. Chingdana lo leitraga tamdana lo lehenba makoidra nomai pairaga pungja chappai hanba tamdana yadaba khoi meeting ama tawada permission lawba aduguma khenaba mayama se akoina hojuma du uraga leirabani asi mayama se akoina central government da hairaga su kanaba phangdre PR leire hairaga su governor no hojik rule tawga leiba khoi state asida su kanaba phangde aduga Manipur gi government namo ina sakar semaga su mamangda kanaba phangdre aduna makha tana khoi ama to ina punjalaga akoi solution ase tangai phadana porna bo hona bada asobo thotang lomina si loina nak eti gi sinok sing khulngai be sinok sing maira pa be sing punna samina raga Manipur gi solution se porna bo hona mina se thamjage Silong dasu Nehu Manipuri Students Union Nemsu na sinduna Nehu Central Library Mamag Nehu Campus ta Nehu Daleipa Maitei Oza Mahiroi Singh amadi atopa Furup Singh su yauna Manipur gi apon bagi saktam ngak na bohon na bada thawai na pontha pikraba athobi singda ikai khumna bo utpa oina maira katuna minute ama tumina leptuna awaba fongdoki Nehu Campus Silongda athobi singda ikai khumna bo utuna maira katpagi pangthoki batharamadu Nehu Manipuri Students Union gi President Wahengbam cha nganthoibana luchingki Maitai gi tunglamchat muthat na bahonarakpa thingbagi chahi ani mapung farakpagi ningsingba numit Service Recreation and Organization of Youths Club Singzamai Thongam Lekai nistenduna club basigi sanglenda leikhidaba thoba singi mafamda mairaka tunai kai khumnaba utpagi thoramama ngarang numidang pangthokre thoramadуда club basigi president secretary member sing amadi maira paibi singsu serokyaki club basigi general secretary Thongam Samanandana hauzik aikho yelhomi sing amato ina punsinduna iramdam
asi isana kanjaba matam oire haike 2023 gi megi tang ohulegi satharakhiba kangpi irang asida ngasi chahi ani mapung pharakwa sidai tida yalongi ekoi maset amatoina punsinduna lakiba punamak si thengminamnama ngasi gi thawmasi sinjabani Paugi marak thana tembe break amata longminase Alpha Center of Excellence na mayam gi damakta nungaiba pawma puduna lakchari lakliba megi date 12 tagi horaga NEET IIT JEE amadi ND gi course ka hojargani loina na hantakta 10 pass tawkraba satra singi damakta 2 years integrated course amadi dropper batch loina na class 11 amadi 12 ki oiba foundation course amasu hapchaga dawri yamna athu matamda admission tawsanbiyo Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayam chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Hi friends, adom na gari thau hapam matandadi afaba thau hamna bone. Adom gi khwaidagi maru ariba liver gi damuktadi kari section thorang lobiri. Novochem Health Care gi original lipsa 5G na adom gi liver buswan badai ngakthol. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantan. Seasonabio original lipsa 5G. Novochem Healthcare na sajaba original lipsep 5G ohum lobada coffee cup ama free da hapchari. National Forensic Sciences University Manipur campus ta Professional Diploma in Crime Scene Management amasung Cybercrime Investigation Cyber Security gi admission hauzare. Akupa marol gi damak 9233591616 ta contact tawirao. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break imatung taram nok chere pau makhata na pisari Tripura gi Naran Khamarda leiba Major Chongthamia gi khubam oina mitam sadun leiriba mafam amadi masigi akoiba sengdokpaga loinana mafam asida lakba myoi singi pothafam oina ba waiting state ama egalitarian Manipur of the Altruist Trust Ima Trust na saduna Major Chongthamia Peace Committee da khutsina kre Ima Trust ke member nipana saba team ase Tripura gi dama khaukiba April 18 da Imphal thadokibani team masina Tripura gi Naran Khamarda leiba Major Chongthamia Miyagi yumfam oiriba mitam khilliba mafam ase yauba matamda khubam asigi changfam gate teklaga leiramba thengnakiba adu nongna semjinki mitam ase sengdok chamthokpada natana masigi akoibada hauzilamba napi singbising sengdokhi mafam asida lakpa myoi sing pothafam amata leitriba asigi yenglaga Ima Trust ki timna Peace Committee ga khutsamnaraga waiting set ama numit humni changna semgalaba matung trust asigi maikai digi Peace Committee da khutsinakibani Ima Trust ki Secretary Umakanta Sarmana igi khongul liba amadi Youth and Culture Program gi pandam galoinana laklaga semgat sagat pagi thabak asi chathabani Trust asi gi myoi singna lakpada Peace Committee gi maikai de gisu achauba mateng panglaga semgat sagat pada mapung fahan bibagi damak committee gi myoi singbo thagatli Trust asi lan asina maram oiraga leikidraba athauba sing adugi imung manung singda angam mateng pangna bagi damak safong lakhibani maru oina igi khongul su angam thakta likigani loinana Major Chongthamia gi aroiba yahip tan kiba Sinai Turel gi akoibasu yeng sinduna semgat pa yaba sing semgat naba thabak paikhat naba honari haike Naran Khamar gi chahi khwaidagi ahal oirabi langol jambina leimana mafam asida laktuna igi khongul lirakba asi haifam khangdana apenba poi trust asigi myoi singna masa gi sel puthoklaga mafam asida laktuna khubam asibu semgat biba asi kaupangam laroi maitai haiba asi aikoigi e ama oina India pumbata leiriba maitai sing afa nungaiba ngakta oishano haugalakliba naha singnasu aikoigi furup asi mutpa yadi haiba wakhalonda igi khongul masak khangna thabak paikhasi haike thauramadu Peace Committee के President Gurumayum Nitai Sharma, Vice President Gurumayum Gaurhari Sharma, Secretary Haikruzam Gandeswari, Ningomam Prane, L Nilakamansu Sarukya Kibaga Loinana, Trust ki Maikai digi Chokri na Chingba Polam Kayasu Kutsinaram ki Haire. Thonga phana ngasi nathanala nai matai thana ngasi akhoi gi nanan khamar gi ngasi ahan higi maram gi mayam mamang da
ngasi khatang oisu mamit mamai panghanna phajahli se asi chu ai thamoi ja jamna nungsi mitai haiba hina balingai da naran khama sina leingai da mitai lei ba leingai da atai chu puthagi chawkhatna ba tau mitai akhoi gi chawkhatna ba te chu tau manipur khangde tripura da khangde bharat barsha ji kali ba mitai punam ba ku aina nungsi na isor gi mafam dai khoram dai Arambai Tengal Unit 48 Sagolban Chumthang Squad Amade Veterinary Department ka khutsam naduna nongmagi oiba anti-rabies vaccination program ama Sagolban Tera Amudon Akham Lekai da pangthokre AT Unit 48 ki commander KH Rajuna Luchingpurel Korongan bagi mideng makhada Sagolban gi oina hui amati hongdong hida kapthokpani ATSC Manipura matam gi miyam gi thabak tawduna lakle makhata nasu etina tawrak pathabakta miyam na mating pibiyu haiki Koi lucing puren korongan bagi makada nasi anti rabies kem ma pangthok sabani koi Sagolban gi oina ida mayam ka pre makata nasi ka bagi program lai jari simung bung phan bi gai dokta harau te am phongdok sar Hantak Bhopal da pangthokiba kuntra mangarak suba National Junior and Sub Junior Cano Sprint Championship English ingin kun mangada silver medal ahom bronze ama fanglaktuna Manipur gi mai purakpa ngamkhrabi oinam Vidyalakshmi bu Khwai Ihul Foundation na achamba thoram amaga loinana taram okre okpagi thoram aduda Khwai Ihul Foundation gi General Secretary Loitong Bam Nilo Executive Member Nongmai Them Chinglen Sana amade Ningthauzam Lakhi Kantana Serukya ke oinam Vidyalakshmi Devi Moirang Sangthong Makhale Kaidage oinam atangba amadi oinam ombi fajabigi machanupi mari ki manungda mahagna machanupi ahalni mahagi apokba oinam atangba makhut yet thangba sarukta poglakpadagi disable oirakbana mima nana thabak suba ngamdabana mahagi apokpi mamana fisalon sa tawduna yum pundaba hotnari awaba kayaso mayok naduna mikok thongba miyoi ama oidaba yadi haibigi wakhalonda sanarakpana ngasi national ki thakta sanarak asigi credit mahaki apokpi mama mapa amade oja singh da pi papa mi haina oinam Vidyalakshmi na fongdoragle thauram asiga mari lenana Khwai Ihul Foundation ki executive member amasu oiriba Ningthauzam Lakhi Kantana Bhopal da pangthokiba kuntra mangarak suba National Junior and Sub Junior Cano Sprint Championship English ni kun mangada silver medal ahum yauna puna medal mari lauraktuna maike asigi khaktanatana Manipur gi mai purakpada achoba thogdang laurakpa amadi matung tarakpa championship kayada sidagi hena mai pakpa oina basu pukning thogatpa oina ikai khumna basu utpani haujiksu sanaroi kaya thorakli makoi bumiyam na mating pangduna afaba sanaroi ohenna ba hotnasi haiki Laibak miyam da khanghanning ba adragi mabu honor tongning ba phawri sigi maramdi maki family se yamna wana laiba family ama khangne adugi su mathakta sumaina national gi thakta sanahan bagi mapa ga mama ga na loriba thodang adragi nupi ngakta pokpa imong amana saina laibak ki the represent tawba ngamakpa nupi jingbu handhana chakthong boksu khakki oina nupi je hana khanarambado ado khoi gi wakhanda lapthu okanda prithvi gi challenging kaya da hena mai pakpada boko nupina achouba Manipur gi ima laibak sigi mingchat porok pangami ba kholi bije nupi bu hena honor tongning ba inaugurate tongning ba gi damakta akhoi Khwai Ihul Foundation na la kanda icha nupi asibo akhoi ngasi kano honor tawba adragi mabu reception tawba gi program ase lakjabane Chingamatha Young Learners Club ki nahasingbu cricket masana da thawai yauhanduna amade makoina practice tawbada khudong chanaba nauna semgatpa cricket pitch ama ngasi club asigi president Konjengbam Chingkhamna sangakhre thawramaduda vice president LC Deven Wangkhai Mayum Joy secretary Huidrom Sanatomba amade atai members singna serugya ke Chingamatha Young Learners Club ki president Konjengbam Chingkhamna lamdam asigi nahasingbu cricket masana da hena mangchil thaduna lamdam asigi mingchet kaya purakpa ngamnabagi pandamda ngazigi cricket pitch asi semgatpani masina lamdam asomda leiriba cricket masana bu pamjaba nahakayada kanaba kaya soidana piragani haike loishilakpada maruiba paw amukana pizari ngarang Kangpokpi district cycle da pangthokiba thoram amada gun salute pikiba thodok police na FIR lokhale hairi amadi hauzik thokliba irang asi mitai furupna matam chana mikam thoklam labadi phibam asi oiramdaba yai haina wangkai SC gi MLA TH Arun Kumar na fongdokre
ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯏꯁꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ